Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausin patukuna kanghanjari. Ahanbata, child trafficking for labor and other forum of exploitation gi drive losin kre July 30 ahumsuba oina child trafficking for labor and other forum of exploitation haiba phiram da tha sigi taramanga di hauduna Bishnupur district ta numit taramanga ni chupna chatarkiba drive mai pakna losin kre haina district asigi deputy commissioner Puja Elangbomna phongdokre. District Child Protection Unit Bishnupur amadi New Life Foundation Manipur ga khusam aduna pangthokibda leiba Old Money Memorial Hall da pangthokiba pawgi mihumda waham asi mahakna phongdokibani Puja Elangbomna makatan phongdokibda district asida New Life Foundation Child Welfare Committee District Police amadi lanai mayor sing khusam aduna tribe asi district asigi manungda leiba Hotel Kungomdroy Brickfield Taruk Vehicle Workshop amadi Car Wash Center Tarataret Plastic Industry ama Stone Crusher amadi Cement Industry Mari Market Area Tarahumdoi amasung Passenger Gari 170 Enber Drive Jataki Haujik District Sida Hiram Siga Mari Dana Case Amata Report Torpalite Maram Sida Drive Asi Miyam Nasu Makal Taminari Haina Lawi Haiki Pangtuki Pawgi Mihumda New Life Foundation na Manipurgi Secretary Dr. L. Pisak District Child Protection Officer Bishnupur Indrani Chongtham amasung Advocate Tokchom Hamchada Susaru Yaki Nakar Amarundana, Human Trafficking Toribisina, Haisingba, Hengalaki Basi, Nunangai Way, Robert. July Contra, Haujiki Matamda, no Monomui Technology, Chocolate Pagalunina, Human Trafficking it, Crimes at Tariba, Musing Anouba, Mayon Amadalactuna, Crimes at Tabumatamda, Technology Nasingba Sinabagi, Haisingba, Hengalaki, Asi, Nunangai, Haina, Social Welfare Secretary Robert, Ketimium na Pungokre, Wakum Asi Manipur Lingaki, Department of Social Welfare na, Sakti Shashan, Gills Manipurga Kusamaduna, World Day Against Trafficking in Passion 2025 ki thorom ngasi North AOC da leiba Hotel Infagi Sangai Hall da pangthokpada phongdokibani Human Trafficking is organized crime and exploitation haiba wakhon da pangthokiba thorom aduda Social Welfare gi Director Anand Arambam Manipur Commission for Protection of Child Right ki Chairperson Kaisham Pradeep Kumar Manipur State Commission for Women gi Chairperson Tiningphom Monsang amasung CID Crime Branch ki SP Dr. Rasni Yankomna Saruyaki Robert Ketimium na Pungokibda Technology Sokolok Padagi Makal Kyagi Crime for Pasindagi Ekoina Karamna Atukani Haibasi Kaminaba Matoktai Orphan Home Dalaiba Angang Singsu Crime Trafficking gi Victim Oiba Trinari Mapanda Tabak Pigani Haiba Yauna Tunga Tunganba Namthak Yana Lana Lamjingduna Punava Honabadagi Atunaba Angang Singda Wakal Tahan Basani Crime Asigi Victim Singsu Rescue Toro Matunda Rehabilitation Togadavni Haiki. Amarondana, JP Nadana, UPA ki, Matamga Modi Lengaka, Tangdamakre, Center ki Taong, Ikai Kangdavni, Gaurav Gogoi. New Delhi, July 30, Rajya Sabha MP Odiba, Union Health Minister, JP Nadana Ngasi, Parliament of Congress na, Luchingba, Matamgi UPA Lengaka, Haujik Lady by MP Modina, Luchingba Lengaka Siga, Tangdamaduna, Modi Lengaki, Mai Pakosingi, Matangwa Ngangkre, Operation Sinduri Matanga, Kananabada, Nadana, Armed Force Amadi Security Personnel Singbu Hagat Kibagaluna Terror Attack ta Indiana Konglai Tuna Amadi Mai Pagna Pakum Piba Ngamlibasi MP Modi leadership ki Waltinani Haiki Magna Makataguna Kumja 2004 Dagi 2014 Fawda UPA Lengak Ladingada Terror Attack Sing Torpa Matamdugi UPA Lengak Namatik Chav Pakum Pikide Hari Matamasida Tathakiba Terror Attack Singda Micham Miyam Ka Hena Laiki Kudam Oina Kumja 2005 ki Delhi Bombing Kumja 2006 ki Mumbai Terror Attack 2008 ki Jaipur Amadi Ahmedabad Attack amasung 26-21 Mumbai Attack na chingba tamthiraba Terror Attack kya thoki UPA lenga ki matamasida Pakistan da yumphum oiba Terror outfit kya na India da attack tor khrabasu matamdugi UPA lenga na Pakistan ga makatana laro etik ta chingba thabak thorom sing tawna ba khonaki Pakistan gi nongmai maru pasilakpada UPA lenga na terrorist singa biarni pi kibani haiki Rajya Sabha da External Affairs Minister X Joy Shankar Ngasigi April 12 da Pahalgam Terror Attack Thokra Matung Numit Asidagi Sahi Asigi June 13 Phawi Manungda PM Modi amadi US President Donald Trump ki Marakta phone tawduna wari sanakiba laite Center Lengakna Hanjin India amasung Pakistan gi lan losinbada third party amatagi khut yaukiba laite haina phongdoktuna lakibani Laipak anigi DGMO singi Marakta sanakiba warina lan losil hankibani haiki Congress MP Gaurav Gogoina BJP da target tawduna Operation Sinduri matangda lengak
lepa asigi mai pakwa amadi mai thiba thogok kya thoki haibasi pungnamak na khangnare adubu central leiba BJP lengak asi mai pakwa du khaktamak putoktuna michat tanaba honaribasi karigino mai pakpasing adumak tamak putoklaga makoin tawkhibani hairaga maithibasing aduguna atopa political party natraga kanagoma kharada kasinanaba honari Pahalgam attack adu terrorist sing khaktanatana Pakistan gi army su yawi haibagi khudam phangkhrabani adubu ngasi President Trump na Pakistan gi army ka phone onaduna wari sabda India na wa maset amata ngamde masidi center lenganga Pahalgam attack asi center gi asoi balaki haidok ning debasi laibuk thibani haiki Chief Sena UBT gi luchingba Uddhav Thackeray na Operation Mahadevta Pahalgam attack ta jenaba terrorist ama hale haina Operation Sindur gi khana nenaba hobon mita phongok lagibasi kana thajagadoribino Pahalgam da operation na achobo wahang kyana thoklagani ibadagi center na Operation Mahadev su case semjin sajinjuna miyambu lana lamjingnaba honabani Operation Sindur asi center lenganga politics ta punjinduna miyamgi mit yengphom uthokle haiki Congress MP Snan Muthuna MP Modi bu yaningda phongok aduna Operation Sindur gi matangda opposition na thamki wahang amata center gi maiketagi marik chumba pakhum pirakide opposition na Pamadi MP Modi na President Trump asi masin thibo wangangi India amasung Pakistan gi lan Trump na leban kibanate haina phongdok baduni adubu PM Modi gi wakolonda Trump haiba ming asi amuk phawba pankhidabasi laibak thibani haiki makha chatrakada Russia dagi thaulei haidna US President Trump na India gi mathakta chada 15 gi tariff thaminkhre Delhi July 30 Russia dagi leftna thaulei amadi Russia ga defense ki oiba afaba mari thamnabi damak India gi import singda US ki President Donald Trump na chada 15 gi tariff thamle haina ngasi lauthokre tariff asi mathang thagi amadagi chanaba hogani hairi President Trump na phongdokibada mathang thadagi hongna India gi import singda chada 15 gi tariff loba hogani masida natana Russia dagi leiba amadi Russia ga defense ki oiba mari thambagi damak ahenba penalty kharasu India gi mathakta thamlagani haiki adubu penalty sing adudi karino haiba mayek sengna phongdokhidri Trump na makha taduna Ukraine da thokliba lan asi loisinaba thabak pakhat si yadriba Russia bu sogatuna India na thau leiba amasung energy gi oiba mateng pinaribasi condemn tawningai ni masida natana India na Russia dagi military gi oiba equipment kya leidi thong asi US amadi India na military equipment ki matangda yanakhiba adugi mayaktani haiki Donald Trump na tarif thamjilakdani haina phongdokhraba matung India gi official singda pawmisingna Trump ki matangda hangbada hojik phawbi oinadi pakum pekhiba leitri Trump na makha tana phongdokibada lalon itiki matangda jayanaba leibasu India si US ki marupni adubu India da US ki polam singda thamliba tarif sing asi asuki matik wangi malem pumbada Ukraine gi lan asi losinaba thorang toringade India amasung China na Russia gi thau amadi military equipment leiduna Russia gi semilonda sogatliba asina lan asi losinaba panabada ayatpa oiri masina maram oiraga India gi import singda chada 15 gi tarif thamgani haiki panbi abadi sahi asigi April anida President Trump ki reciprocal tariff oina India gi polam singda chada 13 ki tariff thamkiba laikhrabani video si pawdumada soikilam kiba wasu mapigani channel si bunuk sibiduna share amadi subscribe to bibi damo haini tan tharap khondok sari amadi makha tanamyam gi seba tawbo ngamba ojege